ngasi amuk lawirasi mera tha amadi waksing tha. Aigi oiba wafam amana mera tha gi wari ase laisemlon kaya iramliba wakalondi yamna maruiba hakchang sagat malem semgat sagat pagi maramda thengnai. Aduga mera tha haibase singmi tami anigi nungsinaba amadi mahai marong haijing pharaba mamun pharaba oibana laining thau lairembida chanau gatpa thasu oiriba laigi yengrabadi yamna maru oiba thaduda karigi damakta lairik mai thakribano. Amana waksing tha haibasidi hojik su waksing tha da mai sak haide. Waksing tha asidi nong kharadang oirabasu sudrabadi phatte. Waksing tha asidi sahi hoba thani loina malem amadi hakchang semgat sagat padasu yamna waba adugumlaba maru oiriba tha asida karigi damakta kangleisagi puya lairik mai thaduk-libano. Hairibu wafambase aikhoi punna amadi leibaki akhang ahe kyana nainabibagi mathau tai. Mathakta haijariba siga loinabada manana akoizam nodyasangi wakhul pomitasu sengna manana hairamni. IS koizam na iba kangleipakpu Manipur kauragumsi aikhoi kangleipak asibu ningthau pamheibagini hairabadi ingsok 1973 supna mapandagi ingsok 1973 nefuga nipanda Manipur haina ontoklaga kauki. Ingsok 1973 mera thagi mangani panba irai numitta pamheiba gariba niwas ningthaubu Gopal Dasna guru oiduna laiming lauki. Pamheibagi mamangdadi Manipur haiba ming ase leiramkhide. Ningthau pamheibada Sandidas anina Ramandi lainingbu namduna kangleisa singda sandoki. Pamheibabu gariba niwas haina onthokibada yamna mai pakpa haibadu oiki. Maitei ningthau pamheibana lamboiba sengchangba Sandidaski mawa lauraga tauningbada tauki. Sana konungda asengba puya kaya paki. Sandidasna maitei maisaugi mahut sinki. Aduga maiteigi mehorol puya singbu mamai makok khangangide. Kanglei iyekki mahutta Bangali mayak oin sanahanki. Hiyai sialaba puya latam samaga kunlom Kangla utra mamangda ingsok 1978 gi waksing thagi kunga humdoi nipan ba sagol sen nimitta asiba mi poloibagum singhal taret khanduna mai thadoki haina sengna iri. Adubu haukiba saisad mapan tha ingsok 2025 kumja wanglen pungja tara makhai taba matamda akomlupna senduna Imphal gi Kangla holda pangthokiba khannanenyabagi mifam aduda puya lairik mai thakibagi thodok ado ingsok 1973 gi meragi taraga taret ni panba nomaijing numitta Kangla utra mamangda thokibani haina numit adubu suti lauthokpinabasu sarkar da taksinba haina su warep lauki. Asum haina Kangleipakpu Manipur kauragumsi haiba lairiki lamai manga taruk phawada sengna palli. Ehaki mot amadi miyamgi motagi yetnaba leitana akhang ahai punna phaminaduna asengba amadi aranba haibase yengminnaraga tungi mirol kayana harau mathoi kana leijahunaba hotnabiu. Manadaba makhal mayam thokpa asigi marakta leiba miyam aikhoidi nung anigi marakta leiba haibadu oire. Kartik maibana fongba maitei ningthaurol sing amasung THABA haiba lairikta irambasu asumna iri. Ingsok 1973 ningthem guru Gopal Dasna laiming lawi. Ingsok 1973 gi mera thagi taraga taret ni panba korong nomaijing numitta Manipur gi puya lairik sing khomgatuna mai thadoki. Ingsok 1973 gi mera gi purnima thabum sagol sen numitta ningthem ga loinana mi 3,000 lugun thangki. Wafam sipanduna lamai yankhai gi nithoida iri. Kanglei lik muthatlakpa aibana puyam ibotonna phongba lairiki waronda asumna iri. Mayang guru singna ningthemlon kharada insinduna Kanglei paki Kanglei rol ithihas irol iyek inat amadi lisat sajat muthatnaba hotnarakpa thabaksing aronba nate. Ningthem pamheibagi hagdaktagi makhoina insinduna Kanglei iyeksa singbu nungkhang irup hanki. Irup halaba matungdadi mayangna bamon olli. Kanglei iyeksa singna makhoigi lausa oiki. Mayang guru singna insinduna puya mai thaki. Nungkhang irup hanbagi thodok pangthokibase kumja 1978 gi waksingi thanil yimsa kaisa numitani haina iri.
Hairiba thodok ase lai onkraba ipa ipu kayana thamoi sokna yaningdana yakhibani. Mayangi lisat pu thadoklabadi itana punsi pikhamna si haina wasakhibani. Mapok taret lakti iruk wasak ngaklaga nong mahianbada kanglei iramsat aribasu hanjangi haina leibak mayamna hairabada ningthem pamheiba amadi Santidas Gosaina haiduna wasakhi. Sai tharol kumbabadadi isamsamna hai. Thanin nong yumsa kaisada gurusung ningthemsung lilongda irube. Adugi namituda mahak purusna lukun thangbire. Chai ku la Humbutraga nipan anauba laining lisat lau yadaba kanglei ieksa singbu phu seirami arumba serak pirami. Ningthem pamhaibagi hagdakta kanglei pakki angam athau kaya hatkhrabani. Ingsok 1983 February saisat taruk Phairel thagi thanil yumsa kaisa nimitta nungkhang ihanbagi thoram pangthokre. Nimit asimaktada Manipurgi ningthau Okendrajitna aiba serol ama thamki. Masida Pandit Loisangna chatnanaba warol yawi. Umanglai haraubagi thoram sari wasak sanaba. Matang ado makha asida semdoklagani haire. Ahanbada huithi yepse mayepse haibagi mahutta huithi yepse mayeple hairagani. Anisubada sarit lisse maritse haibagi mahutta sarit litle maritle haina hairagani. Ahum subada sari hanse mahanse haibagi mahutta sari halle mahalle haina hairagani. Ahanbada aduga nungkhang irubhan kiba ihalle. Anisubada sari namung kiba sari halle. Ahum subada aduga nungkham ahanbada nungkham irubhan kiba ihalle. Anisubada sari namung kiba sari halle. Ahum subada nungkhang irubhan kiba nungkhang ihalle. Asi haiduna warol sing ase hapsilagani asumna nungkhang irubhanduna isengle. Laigi wasakti lomle. Migi wasakti ngasi phawa pangthokdana leire. Nungkhang irupagi thoram pangthokibadagi kangleisa singna anam aha surakli. Lai thoram pangthoktuna ihalabasu ngasigi kanglei khunai asi yamna chetnaba phebam amada leire. Maram aduna akhang ahei lairik matik chana leiraba mapal thokna uba phangdrabasu miyamna henna khangnaraba kayana asumba lambida amata oiba lising amatada chatminnanaba hotnabibagi matam oire. Puya lairik mei thakibagi matang asisu Sandidasna pamahibabu mei thabagi thabak ase pangthoknaba themlakpagi matang ase pamahiba larai lathopta yauri. Asumna haiduna aiba lairik asina takli. He ningthau athoiba. Ningthau nangi leibak pomba Ramandi dharma athoibabu lohellasi. Ariba lisat honghanduna anauba dharmabu satnarasi. Asumna takpire. Mayangna hairakpada indunata lakliba pamahibana Sagol pausele. Ingsok 1978 Waksing Thanil Imsa Kaisada Nungkrang Irubhanki. Irubhalaba Pawbada Sandidaski Apianbu Oikide. Maram asina pamhaibada amuk puya mai thanaba wa taksinki.